Russian Lanmi Lakh manga Thunamak Landa Yaoraba yai report. Ukraine gi forcing na thuna horak pa yaba no balanjang ama yai khai na ba Russia na makhoi ge Lanmi masing mengkhana ba chahi asida contract Lanmi Lakh manga rom loksin na bo hona gadori haina thauram adu bukhang ba miyam gi nataba hiram sing maming phongdok na khana ba miyoi sing na hai re ko na chahi asida President Vladimir Putin bo amugan na khanna bagi campaign adu haurakhibaga reservist sing gi atopa force mobilization ama Kremlin bo Thingbada chauba recruiting campaign asina mateng ohelaga nei lakliba tha kharagi manungda Vladimir Putin na mahaki forcing na Ukraine troops singe atopa mai pakpa ma thingba ngamba tarabade kip kidamak ngaklau piba du sonthan gani haidaduna US amasung Europe ta Ukraine gi sagot pasing adu Russia na wakhal sonthan bangam gani hai khe Washington amasung masigi khongbu sing na mahakpo naitom ta hana bahona ba sing adu maithi handuna Putin na tha sida China gi president Xi Jinping dagi akan ba public backing ama phangkhre China ki president aduna Moscow khongchatta mari sing hena chesilana na bawasakhre China ki president Xi Jinping ge high profile sagatpa do sagatpagi maruoi ba khudam ni hairaduna dil sing adu laukthoktra ba phawbada khongchat adu gi matang da Kremlin official sing ge pongning thagot khe Ukraine gi akan ba thing bagi mamang da Russia gi forcing na manglom da sangsin na bo na bada warabaso China na phong da lethal aid pi na ba phirep laukhidai Ukraine amasung western official sing gi matungin na mamang da loksin ki batrup Lakh ahumlo madu loina mag haujik lanfam da leire adubu tha khara sida Russia na chauba tauna mata loksina ba hona ba ngamdre Europe ta training dagi nauna halaklaba troop sing na nauna pirakpa teng sing armor vehicle sing amasung atai khulai sing sizin aduna lakleba tha khara gi manung da Ukraine na achauba khudhan bagi lalama chathana ba thaurang taure marak sida Russia na hanthagi ba Lanmi masing kubkhana ba amasung hena pakthok chawthokana na ba contract Lanmi loba hana na haukhre adubu sahi asida contract Lanmi Lakh manga law nabagi pandamado aseng boy na ngamladaba yai haina official khara na hai re madu February 18 2022 da lal adu hodringagi mamang da lairamba Russia gi professional troop ki apun bamasing aduga chawrak na manai lan adu gi mamang da Lanmi Lakh mariga lising manga hen badu dage 2023 gi loiba phawbada Lakh manga ga lising kun mathoi yauna ba Russia na contract Lanmi Masing hengada lagani hai na Defense Minister Sergei Shoigu na December da hai khe Russia ki khutta reservist million kun manga lai hai na September da Shoigu na hai khe adubu madugi manung dagi kaukhut ki bade subna gi chada ama dagi henba khakta nei makhoi gi khusu khulai sing wasilak le adubu makhoi gi yamdaba personnel lai hai na makhoi na khalli hai na RAND Corp Senior Policy Researcher amasung US Defense Department Russian military capabilities ke hanagi analyst dara mensi kop na hai khe makhoi na lala se 2023 fawba yamlabada 2023 gi aroi ba du fawbada chathaba ngamgani hai na Ukraine military intelligence ki deputy head Badiam Skibit Skiana sagol sel numita phongkhiba RBC Ukraine da unakhiba ma da hai khe